एयरपोर्ट हेरोइन ख्वाइदगी यामना फाबा अहानबा थौदो इम्फालदगी पुनबा होनरंबा हेरोइन किलोग्राम 4.80 फारे इम्फाल एयरपोर्ट ममांग थक्ता लोना थिंगबा थमलबा पोलमसिंग यावना मयाई काबा चिंजाकसिंग पुथोक पुसिन तौरंबा थेंगनाबदा फा पुनबगी थौदोकसिंग थोक्रबसु एयरपोर्ट असिगी पुवारीदा अहानबा ओइना हेरोइन नंबर 4 किलोग्राम 4.80 पुननबा होनरंबा नन लोकल अनि ड्रग्सिंग असिगा कोनना फारे थौदो असिगी पाउ सोशल मीडिया की प्लेटफॉर्म सिंगदा वायरल ओइरकपदगी मियामना अदुंगै कुमजा 2018 दा मतम अदुगी मणिपुर लेंगांगना हौदोक्तुना अकनबा थबक लौखलखिबा war against drugs की थबक थौरम सिंह हौजिक्ति फेल ओइरब्रा हाइबगी वांग हंगनबा हौरकले थौदोसगी पाउ ताबदगी पाउ चेसिना इम्फाल एयरपोर्ट तमना चंगसिलुबदा फंगलकपा रिपोर्ट सिंगी मतुंगिना यामलबा ड्रग्स सिंह असि मध्य प्रदेश दगी नहा ओइरिबा मियोय अनिना इम्फाल दगी गुवाहाटी तमना पाइगदबा एयर इंडिया की फ्लाइट नंबर IX1038 तोंगलगा पुननबा होनरंबनी हाइरी नन लोकल अनिसिगी ममिंग सुरेश कुंथ्रागनी थोय अपोकपा कन्हाई लाल प्रजावत आधार कार्ड नंबर 242102853879 मोबाइल नंबर 8109781905 अमसुंग बिजोय सिंह कुनगनिपान अपोकपा राजेंद्र सिंह आधार कार्ड नंबर 483323786753 मोबाइल नंबर 9243581017 कवी मखोय अनिगी डेट ऑफ बर्थ सिंह मथंग सिना 08121994 अमसुंग 15051998 नि हाइरी मखोय अनिना इम्फाल एयरपोर्ट की गुवाहाटी तमना पाइगदबा फ्लाइट असिदा तोंगनबगीदमक मखोयगी लगेज सिंगल लोइनना चेक इन तौबा हौरकपदा ngasi नुंथिल पुंग 3:42 रोम तारकपदा एयरपोर्ट असिदा ngak senbagi यावना चथोक चसिन तौरिबा पैसेंजर सिंगबु मिकुपना होमसिंगना यंगसिललकलिबा सेंट्रल इंडस्ट्रियल सिक्योरिटी फोर्स CISF की पर्सनल सिंगना मखोयगी लगेज सिंग अदु एक्स-रे स्क्रीनिंग मशीन सिजिनदुना चेक तौबदा मखोयगी लगेज मनुंगदा यामलबा ड्रग सिंग असि यावरे हाइबा खंगलखिबनी हाइरी मखोय अनिना ड्रग सिंग असि लगेज मनुंगदा लोसललगा पुननबा होनरंबा थेंगनबदगी CISF की माइकैदगी मरी लेनबा पुलिसता पाउ पिखि लोइनना पुलिसना मखोयबु ड्रग सिंग असिगा कोनना ऑफिशियल ओइना फारबा मतुंगदा मखोय अनिबु ड्रग सिंग असिगा लोइनना नार्कोटिक्स कंट्रोल ब्यूरो NCB इम्फाल दा मखा ताबा लोगी ओइबा थबक सिंग लखोननबा खुसिनखरे हाइरी अदुम ओइनमा असुग्यामलबा हेरोइन नंबर 4 सिंग असि मखोय अनिना कदाई वाइदगी अमसुंग कनादगी लुपा कयादा लौरकपनो अमसुंग मखोयना गुवाहाटी तमना पुरबा मतुंगदा ड्रग सिंग असिगी अरोइबा लमथुंगफुंग कदाइदा ओइगदरिबनो हाइबना चिंगबदी खुदकी ओइना खंगमंगमखिद्री अदुबु ड्रग सिंग असिगा कोनना मखोय अनिबु NCB ना मखोयगी कस्टडीदा प्रिलिमिनरी इंट्रोगेशन चथबा हौख्रे हाइरी MLA फजूर रहीम ना फेसबुक पेज दी एक्सप्लोरिस की मायोक्ता साइबर क्राइम पुलिस दा वकतख्रे सोशल मीडिया की मपांगन कलबा प्लेटफॉर्म अमा ओइरिबा फेसबुक की दी एक्सप्लोरिस हाइना मिंगथोनबा पेज अमादा अरानबा अमसुंग सबजन साजिनबा अमादी इकाई खुमनबा मांगहनिंगाई ओइबा वाफम सिंह फोंगदोरई हाइरदुना कुंथ्रागा चरु वाबगाई असेंबली कंस्टिट्युएंसी की एक्स MLA MD फजूर रहीम ना मणिपुर पुलिस की साइबर क्राइम इन्वेस्टिगेशन सेल दा कंप्लेन रिपोर्ट अमा फाइल तौख्रे माकी रिपोर्ट असिंग असि नुंथल साइबर क्राइम इन्वेस्टिगेशन सेल असिगी ऑफिसर इन चार्ज दा फाइल तौखिबनी रिपोर्ट असिमक सेल असिगी OC ना ngasi नुंथल पुंग 3:10 तारकपदा रिसीव तौख्रे हाइरी कंप्लेन रिपोर्ट असिना वकलिबना फेसबुक पेज असिना युमफम यावदबा अरानबा वाफम सिंग अपलोड तौदुना संदोकले थवुंग असिना महाकी काई खुमनबा अमसुंग अचुंबा मांगले मरम असिना सेल असिना मरम लई मरी लेनबा लोगी मतुंगिना थवुंग असिबु चथरिबा मियोय सिंगी मथक्ता चपचाबा लीगल एक्शन लोखतपियो हाइजखिबनी हाइरी पनबा याबदी कंप्लेनेंट ओरिबा MD फजूर रहीम यांखैगा मंगा अपोकपा MD फजूर रहमान असि कक्चिंग डिस्ट्रिक्ट की मनुंग चलिबा इरोंग यालम अचौबदगिनी अदुबु माकी युम लैरिबा मफम असिदी मयांग इम्फाल पुलिस स्टेशन की जुरिडिक्शन मनुंग चलिबनी मा हौजिक कांग्रेस पार्टी की मरुइबा लुचिंगबा अमसु ओरिबनी मणिपुरी फिल्म ना वफ्ता अवार्ड फंगलकपदा प्राइम मिनिस्टर नरेंद्र मोदी ना फावबा थागतपा फोंदोखरबसु बुंगी डायरेक्टर लक्ष्मी प्रिया ना इंडिया दा अदुकी मतिक नाथैबीरबा मियेंग चंगबीद्रबा अवाबा तारबा अइगी पोंगनफम मणिपुर दगी लाखिबनी हाइकिबा वाफम सोशल मीडिया ददी लौथोखरे मणिपुर की सिनेमा हॉल सिंगददी उटखिरोइदौरी बफ्ता अवार्ड पिरकलबा बुंग मार्च 6 2026 ता इंडिया की सिनेमा हॉल सिंगदा अमुक हन्ना रिलीज तौरगनी मालेमगी ओइना फिल्म गी फंबाकता ख्वाइदगी अवांगबा थाकी मना ओरिबा ऑस्कार अवार्ड की हेक ngамthangda thak wangna leriba BAFTA Award 2026 pirakraba Manipuri film bungna limjaningai oiraba mana asi fanglakpada Prime Minister Narendra Modi fawbana thagatpa phongdokhrabasu award asi khusinnaduna loramdaigi mikupta film asigi director Lakshmi Priya na London gi Royal Festival Hall da tinkhiba miyamda phongkhiba wafam da film asi India da duki matik na thaibiraba mi engchangbidraba amadi awaba taraba aigi poknafam lamda Manipur dagi lakhibani haina phongdokhiba wafam gi saruk BAFTA की सोशल मीडिया प्लेटफॉर्म सिंगदगी लौथोखरे
ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤ ꯑꯃꯅ ꯇꯧꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯗ ꯕꯐꯇ ꯐꯤꯂꯝ ꯑꯦꯋꯥꯔꯗꯀꯤ 69 ꯁꯨꯕ एडिशन ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 12 ꯗ ꯂꯟꯗꯟꯗ ꯂꯩꯕ ꯔꯣꯌꯦꯜ ꯐꯦꯁꯇꯤꯚꯦꯜ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯊꯪꯅꯕ ꯅꯨꯃꯤꯠ ꯊꯥ ꯑꯁꯤꯒꯤ 12 ꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕ ꯐꯤꯂꯝꯁꯤꯡꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯔꯛꯄꯗ ꯆꯤꯜꯗ꯭ꯔꯦꯟꯁ ꯑꯦꯟड ꯐꯦꯃꯤꯂꯤ ꯐꯤꯂꯝꯒꯤ ꯀꯦꯇꯦꯒꯣꯔꯤꯗ ꯕꯨꯡꯅ ꯀꯦꯇꯦꯒꯣꯔꯤ ꯑꯁꯤꯗ ꯕꯦꯁ ꯐꯤꯂꯝ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯕꯐꯇ ꯑꯦꯋꯥꯔꯗ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯦꯋꯥꯔꯗ ꯑꯁꯤ ꯂꯥꯎꯊꯣꯔꯛꯄꯗ ꯍꯣꯜ ꯑꯁꯤꯒꯤ ꯑꯣꯗꯤꯌꯟꯁ ꯃꯔꯛꯇ ꯐꯝꯈꯤꯕ ꯗꯥꯏꯔꯦꯛꯇꯔ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡ ꯑꯣꯏꯔꯤꯕ ꯐꯔꯍꯥꯟ ꯑꯈꯇꯔ ꯑꯃꯁꯨꯡ ꯔꯤꯇꯦꯁ ꯁꯤꯗꯥꯅꯤꯒ ꯂꯣꯏꯅꯅ ꯍꯣꯜ ꯑꯁꯤꯒꯤ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯃꯤꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯗꯥꯏꯔꯦꯛꯇꯔ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯜꯂꯕ ꯃꯤꯅꯤꯠ 2 ꯈꯔ ꯍꯦꯟꯕꯒꯤ ꯃꯇꯝꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜꯁꯤꯡꯗ ꯋꯥꯐꯝ ꯑꯁꯤ ꯌꯥꯎꯈꯤꯕꯅꯤ꯫ ꯕꯦꯁ ꯕꯐꯇ ꯑꯦꯋꯥꯔꯗ ꯂꯧꯔꯝꯗꯥꯏꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜꯁꯤꯡꯗꯤ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯈꯪꯂꯨꯗꯕ ꯆꯤꯡ ꯑꯃꯒꯤ ꯃꯇꯣꯟ ꯌꯧꯔꯝꯗꯥꯏꯒꯤ ꯑꯔꯣꯏꯕ ꯈꯣꯡꯊꯥꯡ ꯈꯔꯁꯨ ꯑꯣꯏꯅ ꯐꯥꯎꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯐꯤꯂꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯎꯠꯄꯤꯕꯒꯤꯗꯃꯛ ꯖꯨꯔꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯕꯐꯇꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯐꯤꯂꯝ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯊꯩꯕꯤꯔꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯊꯧꯅꯤꯖꯔꯤ ꯍꯥꯏꯕꯗꯨ ꯄꯟꯖꯅꯤꯡꯏ꯫ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯆꯥꯏꯜꯗ ꯑꯦꯛꯇꯔꯁꯤꯡ ꯌꯥꯎꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯇꯝꯖꯔꯕ ꯑꯃꯗꯤ ꯃꯪꯂꯥꯟ ꯇꯝꯅ ꯊꯜꯂꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯃꯨꯛ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯧꯅꯤꯖꯔꯤ꯫ ꯂꯣꯏꯅꯅ ꯍꯥꯠꯅ ꯁꯨꯅꯕ ꯏꯔꯥꯡ ꯑꯃꯠꯇꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕ ꯉꯥꯛꯄꯤ ꯍꯩꯕ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯃꯥꯡꯍꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯂꯩꯇꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯩꯈꯣꯏꯕꯨ ꯑꯦꯋꯥꯔꯗ ꯑꯃ ꯄꯤꯕꯤꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯐꯣꯡꯗꯣꯛꯄꯒꯤ ꯐꯝꯕꯥꯛ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛ ꯕꯐꯇꯕꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯇꯔꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯊꯩꯕꯤꯔꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯐꯣꯡꯗꯣꯛꯄ ꯌꯥꯎꯈꯤꯕꯗꯒꯤ ꯕꯐꯇꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯣꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯑꯣꯏꯒꯅꯤ ꯊꯥꯖꯅꯔꯤ꯫ ꯗꯤꯔꯦꯛꯇꯔ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥꯅ ꯑꯦꯋꯥꯔꯗ ꯑꯁꯤ ꯂꯧꯕ ꯑꯃꯁꯨꯡ ꯂꯧꯔꯝꯗꯥꯏꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ BBCꯅ ꯂꯥꯏꯚ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯕꯗ ꯅꯠꯇꯅ ꯕꯐꯇꯒꯤ X ꯑꯃꯁꯨꯡ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇꯁꯨ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯞꯂꯣꯗ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯤꯔꯦꯛꯇꯔ ꯑꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯕꯐꯇꯅ ꯂꯧꯊꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯇꯤꯚꯤꯁꯠ ꯕꯤꯅꯥꯂꯛꯁꯃꯤ ꯅꯦꯄ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄꯅꯣ ꯍꯥꯏꯔꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯏꯟꯗꯤꯖꯤꯅꯁ ꯋꯨꯃꯦꯟ ꯗꯤꯔꯦꯛꯇꯔ ꯑꯃꯅ ꯑꯦꯋꯥꯔꯗ ꯂꯧꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯀꯔꯤꯒꯤ ꯂꯧꯊꯣꯛꯄꯅꯣ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2024ꯒꯤ ꯁꯦꯞꯇꯦꯝꯕꯔ 8ꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯈꯟꯅꯕ ꯁꯤꯇꯤ ꯈꯔꯗ ꯂꯩꯕ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯤꯂꯤꯖ ꯇꯧꯈ꯭ꯔꯕ ꯕꯨꯡ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯄꯨꯝꯅꯃꯛꯇ ꯃꯊꯪ ꯊꯥꯒꯤ 6ꯇ ꯑꯅꯤꯁꯨꯕ ꯔꯤꯂꯤꯖ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯐꯔꯍꯥꯟ ꯑꯈꯇꯔꯅ ꯃꯍꯥꯛꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄ꯭ꯔꯣꯐꯥꯏꯜꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯆꯩꯔꯛꯁꯤꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:45 ꯔꯣꯝ ꯇꯥꯔꯛꯄꯗ ꯉꯝꯈꯩꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯜꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ARꯁꯤꯡ ꯇꯥꯡꯈꯨꯜ ꯅꯨꯄꯤꯁꯤꯡꯅ ꯊꯤꯡꯕꯗꯒꯤ ꯆꯥꯎꯅ ꯃꯨꯛꯅꯈ꯭ꯔꯦ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀ ꯁꯥꯏꯖꯤꯟ ꯂꯣꯟꯅꯔꯤꯕ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯕꯗ ꯅꯠꯇꯅ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯇꯥꯡꯈꯨꯜ ꯅꯨꯄꯤꯁꯤꯡꯅ ꯃꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯃꯨꯛꯅꯈ꯭ꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡꯗꯒꯤ ꯍꯧꯔꯗꯨꯅ ꯆꯥꯛꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯒ꯭ꯔꯤꯍꯥꯡꯈꯨꯜꯒꯤ ꯂꯝꯕꯤꯗ ꯊꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯥꯝꯖꯣꯡ ꯁꯅꯥꯎꯂꯣꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯃꯦꯝꯕꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ 11 ARꯒꯤ ꯒꯥꯔꯤ 5ꯗ ꯂꯥꯛꯄ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯆꯥꯛꯇ꯭ꯔꯤꯛ ꯐꯥꯎꯔꯒ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯜꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯥꯡꯈꯨꯜ ꯅꯨꯄꯤꯁꯤꯡꯅ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯊꯧꯔꯛꯂꯒ ꯃꯈꯣꯏꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯇꯥꯡꯈꯨꯜ ꯅꯨꯄꯤꯁꯤꯡꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯜꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯥꯡꯈꯨꯜꯒꯤ ꯑꯦꯔꯤꯌꯥ ꯐꯥꯎꯗꯨꯅ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯕ ꯄꯤꯕꯅꯤ꯫ ARꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯉꯔꯥꯡꯁꯨ ꯒ꯭ꯔꯤꯍꯥꯡꯗ ꯆꯠꯊꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯉꯁꯤ ꯑꯌꯨꯛꯁꯨ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯔꯛꯄꯗ ARꯅ ꯆꯥꯛꯇ꯭ꯔꯤꯛ ꯈꯨꯜ ꯐꯥꯎꯗꯨꯅ ꯀꯨꯀꯤ ꯈꯨꯜ ꯇꯝꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯥꯡꯈꯨꯜ ꯅꯨꯄꯤꯁꯤꯡꯅ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯊꯧꯔꯛꯂꯒ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯗꯒꯤ ARꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯈꯔ ꯆꯥꯊꯣꯛꯂꯒ ꯈꯥꯝꯗꯨꯅ ꯂꯩꯈꯤ꯫ ꯇꯥꯡꯈꯨꯜ ꯅꯨꯄꯤꯁꯤꯡ ꯑꯊꯤꯡꯕꯗꯨꯒꯤ ꯃꯇꯥꯡꯗ ARꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯉꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ARꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯡꯈꯨꯜ ꯅꯨꯄꯤꯁꯤꯡꯅ ꯊꯤꯡꯕꯒꯤ ꯃꯥꯌꯣꯛꯇ ꯅꯝꯐꯨꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯂꯤꯇꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯇꯥꯡꯈꯨꯜ ꯅꯨꯄꯤꯁꯤꯡꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯔꯒ ꯇꯥꯡꯈꯨꯜꯒꯤ ꯈꯨꯜꯁꯤꯡ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤꯕꯅꯤ꯫ ꯊꯥ 13ꯗ ꯎꯖꯦꯟ ꯑꯁ꯭ꯔꯝꯗ ꯗꯤꯁꯑꯦꯕꯜ ꯑꯉꯥꯡ 13 ꯁꯤꯈ꯭ꯔꯦ꯫ ꯎꯖꯦꯟꯗ ꯑꯁꯇꯤꯐ ꯁꯦꯋꯥꯗꯥꯝ ꯑꯁ꯭ꯔꯝꯗ ꯗꯤꯁꯑꯦꯕꯜ ꯑꯉꯥꯡ 13 ꯁꯤꯈꯤꯕꯒꯤ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯍꯥꯏ ꯀꯣꯔꯠꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯏꯟꯗꯣꯔꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯅꯣꯇꯤꯁꯁꯤꯡ ꯊꯥꯈ꯭ꯔꯦ꯫ ꯋꯥꯊꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯇꯧꯈꯠꯂꯛꯈꯤꯕ ꯀꯣꯔꯠ ꯑꯗꯨꯒꯤ ꯏꯟꯗꯣꯔ ꯕꯦꯟꯆꯅ ꯆꯌꯣꯜ 2ꯒꯤ ꯃꯅꯨꯡꯗ ꯏꯟꯁꯄꯦꯛꯁꯟ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯡꯒꯠꯂꯛꯅꯕ ꯃꯈꯣꯏꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯅꯣꯇꯤꯁꯁꯤꯡ ꯐꯪꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤ, ꯋꯨꯃꯦꯟ ꯑꯦꯟড ꯆꯥꯏꯜꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠ,
Uzen Collector Superintendent of Police, District Women and Child Development Officer Superintendent of Police amasung Sewadam Ashramgi Operator adu yauri indoor da laiba Yuk Purus Ashram da maruin angangsing adu sikhibani sikhiba angangsing adu sathina anemic amasung malnourished oiki indoor ashram adu da angang tara sikre amasung 2024 gi June amasung July gi marakta humfu amaga daki sikhiba gi maram sing adu sor honbagi khudong thiba singni haina official singna thoina panki madugi pakhum maduna mata madugi indoor collector assist singhana ashram madugi recognition kakri amasung disabled angang marfuga taruk uzengi samadam ashram da khudakta hongdoknaba December 25 2024 da order tawkre chumthoknabagi pambai ama oina chathakiba khongthang ado mafam hongdokhiba dugi matungda fawba makhata na angangsing sirakhibadagi Miying changlakre haukiba tha taraga mari henbada chahi tara amasung taraga mari gi marakta laiba angang taraga tare sikre police na by burger police station da case ama register tawkre postmortem sing pangthokre amasung investigation ama haukre adum moinamak sibagi pausing hanna lakre maram adudagi high court na khuthing jinkre amasung hiram adu public interest litigation ama oina launaba directive pikre treatment gi damak pukhalakhiba angang singi phibam painingai ohenki haina charakwawan hospital gi RMO Dr. Chinmei Chinchole na haiki kharadi sina puraki ataina aruba phibam da amasung treatment manung da sikhi shiba yamba sathiba anemia ga mari leinai haina mahangna haiki angang kaya marumdi hanana sathina malnourished oire amasung medical gi miyeng da khudong thingai oire haina medical expert sing na phongdokhi Sewadam Ashram gi director Sudhir Bai Goyal na indoor dagi tharakhiba angang sing adugi manung dagi kaya amadi sathina disable oire khongna chatpa natraga lepa ngamdre amasung sor honbada ware blood efficiency dagi oirakpa seizures amasung competention sing lairi matam sangna lengma ngamdana leirakpadagi sathina disable oire haiki ashram aduda hoje angang chanigi yangkhai rom thami amasung makhoigi manungdagi yangkhai hena sathina aruba phibam singda lairi haina mahangna makha taki ashram adu thingjin kre haina mahakna makha taki Nepal na India ga thangnabada lairiba ngamkhaigi saruk sing thingjin gadauri Nepal lengang na mathang thagi manga da laiba adugi general election pangthoknaba lauthokhibaga loinana mikhal ingtapna amadi kanglon chumna pangthokpa yanabagi thorangda akanba section thorang lokhatpa oina mathang thagi anigi ahing nungyai dagi hoduna India ga ngamkhai tainabada laiba mafam sing matam kharagi oina thingjin gadauri hairi India ga tainabada laiba Nepal gi ngamkhai gi saruk sing thingjin gadauri ba asi Nepal gi Ministry of Home Affairs na tha si kunga tarukta issue tawkhiba directive amagi makhadani ngamkhai gi saruk sing matam kharagi oina thingjin gadauri ba asi March 2 amasung 3 gi lona ba ahing haibadi ahing nungyai dagi March 5 gi nungyai fawbani lengang na paikhalagli ba section thorang singi matangda Barrage ki Rupai Diha da laiba Integrated Checkpost ICP in charge Sudhir Sharma na athing mapiriba matam fawbada laiba anigi marakta lalon itik tawnabagi thabak sing Pumthing Thingjille haiki athingba si essential medicine amasung atopa maroiba supply singdi komthokani hairi ngamkhai gi saruk singda kanba section thorang sing lokhalle haina India gi Sasastra Sima Balgi Nifugani Thoi Suba Battalion gi commandant Ganga Singh Udawana phongdokhibaga loinana mathang thagi anidagi March 5 da pangthokadariba Nepal gi mikal loijiba fawba ngamkhai fawna chasin tawbada thingkhre